MSTV mieng tabiriba singbu nomaithem kajalna kurumjari hauzik nunthuga pau pijari Manipur thugai gi haina khaliba miyoi singi mayokta aikoi amata oibagi pangalna amadi political gi khetnaba thamdana amata oina punna thengnaminasi haina chief minister Nongthamam Birena phongdokre ngase matam amagi Anglo Manipuri War 1891 British ki loilam lenga ki supnam sasan gi mayokta thauna phana maraibak majatibu mikha ponba pamjadabagi British ke mayokta Lanthengnakiba athoba Briti Kendrajit Thangal General Anibo Sagai thakta thauri yanduna sibage chairak pikhiba numit adubu nahaunana ningsingba oina kumja khudingi pangthotuna lakpa 13 August Patriots Day tharamda saru yakhibaga loinana wafam asi chief minister na phongdorakhibani athoba singi numit Patriots Day tharamgi ahanba tangkakta moirang khonggi hicham yaichamgi pata laiba athoba Briti Kendrajit ki mitamda gan Salute yauna laisu katuna ikai khumnaba utki loinana makha tarakpada palace compound da laiba Thangal temple da lairiba athobagi Thangal general gi khubamda laisu katuna ikai khumnaba utki athoba singi mitam amadi khubamda ikai khumnaba utlaba tungda chief minister N Birena numit asiga mari lenena paumi singda thamkiba wafamda Manipur bu thugai haina khaliba mitop sing aikoi amata oina punna thengnaminasi athoba singe numitna lakpada matam adugi British lenga ke mayokta thauna phana lanthengnakiba kaya nahaunana ningsingbagi matam oire haina phongdokhi aikoi na puari singu ningsengaga ngasigi amadi tungi lakadaba mirolba amadi hujik thengnariba aikoi gi lantheng masidaida khoi karama mawongda kari tawraga mikha pondaba aduga apunba Manipur sakam se bo phajana thammaga aikoi amato oina maihoron dagi leminarba isilina using leminahanba aduba atopa mitop Manipur bu thugai ge na honare ba kangbu dagi kamaina nga ko kan hese akoi punna amato oina political gi khenaba aduga isagi mot ki khenaba tu thaduga ndonaraga leiba ki issue da ekoi punna satminaraga thangnaminasi haibasi ai bayanga tungjeningi Manipur lengakna sinduna pangthokiba chama kuntra humdoirak suba Patriots Day tharam aduda Power Minister Thongam Bishwajit Works Minister Govindas Konthaujam PSAD Minister L Susindro Maitei Water Resource Minister Awangboy Niumai Health and Family Welfare Minister Dr. Sapam Ranjan Social Welfare Minister Haikam Dingo yauna atei Cabinet Minister amasung MLA kayasu saru yaki loinana Manipur lengaki makok thongba civil amadi police kayasu tharam aduda saru yaki Hauzik paliba government asidi loan da hingba government ni loan ama singnaba hotnabada anoba loan ama amuk launaba hotnaduna leire haina CLP leader Okram Ibobina phongdorakli ngase Manipur Pradesh Congress Committee MPCC na sinduna biti rota laiba Congress Bhavan da pangthokiba mareibak muramdangi damak thawaina pontha pikraba athoba singna Manipur gi saktam kaiba yaroi Manipur gi apunba territorial integrity kaiba yaroi haiduna British ke mayota Lanthengnabada thawai katkraba athoba singi numit 13 August ka mai lenana athoba singi maphamda haikat lekat tamduna ikai khumnaba utpagi tharam aduga mai lenana phongdokhibani tharam aduda CLP leader Okram Ibobi MPCC gi president Kaisa Mega Chandra CWC gi member Gaikhangam Gundrakpam SC gi MLA Thoksom Lokeshwar yauna party SC gi thomi kyasu tharam aduda saru yaki CLP leader Okram Ibobi na makha tarduna hai Maraibak majatibu mikha ponba pamjadaba athoba singna lobiramba thodang adubu ningsingba oina ngasegi tharom asi pangthopani athoba singna piramba mamaleba ki damak chingmi tammi gi khetnaba leitana aikoi amatani haiba pandam adu tungi mirona so kauthok pamthokte loinana lamdamasida thokliba lan asigi warishin ama purakpa haibasi lamdamasida lengak paibasingi chawrba thodang amani lan asi loishinbagi mahuta ngasina ama hayengna ama haiduna leiri mamang government na border fencing gi matangda boundary committee ama semnaba cabinet na warep ama loba hauramle maduda natana anoba district semnaba
asibu political ki khudong chana ba lawram ba thabak ni haibasi yumpham yaudaba wafam ni khudam oina Juribam district asi Imphal East district yauri basina karigumba thabak amagi matangda Juribam gi miyosing Imphal East ta langtuna thabak tawba haibasi yaningde maram aduna anawa district semba haibasi miyam gi aningba apamba gi yenglaga tawkhibani political ki khudong chaba yenglaga tawba nate Manipur gi miyam karamba phibam da leiri haibasi ngasi lengak asina khangda udabagum tumina leisili pochai gi mamal tangbadasu India gi oina Manipur na ahanba state ama oiri haina so phongdokhi Manipur se India gi part ama oibanina international boundary se masi ngakpa haibase haibadi foreign aggression yawi hairgadi why not noi chalo prime minister unaro hairo si foreign aggression yaure karigumba opposition gi darkar leiraga chu akoi mateng pangjage haibane ba koi kashu unabagi unaning mai wa kasu leite badugi Manipur gi issue se masi atoba matamna solve tawna ba tawji hairga haklera ama ngang haklera ama ngang akoi di lan Manipur gi praja jing ji tabda idi waram dau mal fed up toram dau mal praja jing ji aduna simaina haklera ama assembly ni khangde haklera ama ngang tawdo sarukudi isagi duty tawbiro Manipur se thuna shanti hanjal hanbiro o haiba All Manipur Football Association Amphana Sinduna ngasi athoba singi numit Khuman Lampak Turf Ground da pangthokre Irebak ki damak thawaina pontha pi khraba athoba singi maphamda thangta utuna ikai khumna utpaga loinana BT Kendra amadi Thangal General gi athoba ani gi photo da leishu katki ngasi gi tharamadu da Rims ki senior psychiatrist Dr. R.K. Lenin, All Manipur Football Association Ampha, President Moirangthem Ratan Kumar, Film Forum Manipur, Chairman L. Sujan Kantana, Saruk Yaki, Hari Batharam Aduda, Rimski Senior Psychiatrist, Dr. R.K. Lenin na Fongdok Kibada, Inkalak Liban Naha Singh na, Isay Nongmai, Sayeng na, Laibak Ningbagi Wakalon, Chelhanbagi Matautai, Aina Tauzariba, Aina Ngang Neba Kudingmak Asibu, Izat ki damak yaifanaba ki damak khambiba ngamlabadi ireiba ki damak mai chotlodaba thabak thoram tawroi haina wasak pirabadi ngasigi athauba singi numit asigi mahe yalabani haiba wafam sing phongdokhi athauba singi numika mai lenana Kuntra Mayrak Suba Voluntary Blood Donation Camp among us Generous Blood Bank the Pangthokre Lions Club of Imphal Greater 62870 Zenim Students Association Amadi Generous Blood Bank na Puna Kusam Naraga Pangthokiba Blood Donation Camp asida Lion Club members Nupanupi na Saruk Yaki Lion Club Imphal Greater gi members Dr. Laikhuram Tomcha Khuman na Phongdokibada ngasi pangthokliba athoba singi damak blood donation camp asi mamang chahi de su pangthotuna lakli handak su punna member yankhai rom na EP ne bagi pandam thamli mipum khudemak na tha ahum leiraga e dan tawrabadi leibak miyam gi e gi awaipa menkhatpa kanaba piri amadi hauchang phana leiba achoba mateng pangi haiki Thawal District asu District Administration Thawal amasung tongan ba loop singna sinduna chama kumtram dorak suba Petrus Degi Palan Thawram Park sana pangthoknaki District Administration Thawal na sinduna Thawal District Election Counting Hall da pangthokpa mapung oiba tharomda Deputy Commissioner Thawal Ahantem Soba Singh IS na luchingduna Athoba BT Kendra amasung Thangal General ge photo da lei katuna ikai khumnaba utki ngasige palan thoram aduga mari leinana wangang bada Deputy Commissioner Ahantem Sobas na hai Petrus Day ge palan thoram asi ekoina leptana pangthotuna lakli thoram asigi maru oiba pandam di ngasigi hawrokliba mirol singda mama leibak ningbagi wakhalon adu hena pohannabagi ni masida natana hawkiba puwari gi thaudo asidagi ekoina matam aduda lingjel manadabagi Maithiba Nankibani Haiba Sisu, Aikogi Hausiki Mirona, Nainaba Matautai. Aikoi Masal Amata Oina Punsulaba Matam Dada, Aikoina Matam Pumna Matam Mai Pakani. Maramasina, Chakwapa Tangdu Laitaba, Thawal District, Manipur Amadi, India Oinaba, Aikoi Wakalon Amata Oina, Nushisana Nahimina Sehaina Miam the Appeal Tauki. Ngasigi Tauram Aduda, AC Thawal Arvin, Hanglem IS, 3rd IRB CO S Hemanta, ADM Thawal. B. Lokeshwar Sharma, District Asigi Civil Amasung Uniform gi Makok Thongba Officer Singh, Tongan Department Singh gi District Level Officer Singh su Saruk Yaki.
Kakching District tasu chama kuntra humdorak suba Patriots Day ge thauram ngasi tongan tongan ba school college amadi lanai club organization singna sinduna park sana pangthokna ki Ideal Youth Association Kakching wai na sinduna Kakching wai Kongoi Community Hall da Patriots Day celebration kam library day ge thauram pangthoki Manipur lenga ki additional chief election officer su oriba Maniredagi Director Naurem Pravin Amadi Manipur State Rural Livelihoods Mission gi Director Masung Education SK Special Secretary Nongmaiten Bandanana Special Guest sing oina saruk yaduna pangthokiba ngasigi tharom aduda Retail Librarian RIMS Dr. Naurem Giridari Malagi President RK Rameshwar Secretary Haubom Rajendra State Central Library Imphal Chief Librarian RK Urmila Iyagi President Moirangthem Brojan Amadi Councillor Mayang Lambab Memchana Tharom Abusing oina saruk yaki Tharom aduda athoiba mithung sing amadi miyamna Imalebak Manipur bu British ke makutagi ngangthoknabagi damak thawaina pontha pikraba athobusingi mafamda maira amadi haikal ekat tamduna ikai khomnaba utki loina leibak ningba saideng changdamnaba yauna iya club asina konba mafamdagi tongan tongan bahiram singda mithoi mihelaba mahiroi singda meritorious award singsu lanthoki Patriots Day ge thauram asi ngase Block Congress Committee Kakching na senduna Kakching Bazar da leiba committee asi office da pangthoki Kha Manipur College Kakching da su college asi ge teaching amadi nang teaching staff sing amadi mahiroi sing na senduna Patriots Day ge thauram college asi ge multipurpose hall da pangthoki ngase leibak senba thungna pangthokliba chama kuntra humdoirak suba Marebak Ningsing Bagi Numit Lions Club of Kakching Greater Amadi Handakta Nongna Semkiba Lions Club of Kakching Sugunugi members singna Library and Information Center Kakching Auditorium da Athoba Singi photo da highlight kachaduna Pangthokre Loinana Athoba Singa Amadi Tha Tara Manga Sujidaklaba Manipur da Thokliba Lan Asida Laikhidraba Athoba Singi Maphamda minute ani 2 minute leptuna ikai khumnabasu utki Manipur asibu thugaina ba hotnariba kukizo sing chapchana maning tamna lanthengna ba hotnabada Indian Security Force singna ayat apan piribasi iramdam asi maning tamdabanani haina amukogi president Phairojam Nandoluwang na phongdokre ngasi amuko amadi Thangmaiban United Club TUC anina sinduna Thangmaiban Chairang chingda leiba athoba singi khubamda mariba ki damakta mathwai kakhraba athoba bi Tikendajit Thangal Pauna amadi lamyanba hizam iraboi ki mitamda hailei katuna miyamna ikai khumnaba utpagi thawramga mari leinana mahakna hai Manipur gi damak aroiba ningtam langi damak thawaina pontha pikhraba athoba sing mikha ponkhide thawaina pontha pikhraba athoba sing sina hingliba mapok amada leiriba segumna ekhoigi miyamsu hinglingai matam asida athoba singi liklam tung inaduna imalaiba iramdam gi damak linjel leina kathokpaga loinana thabak tawminasi phongdokhi aduga tekendri thangal pauna akoi ira bona chingbal luchingba kaya sidi akoi sine hingiba mioi mapodo chalabani aduna akoi sine hingbagi mioi mapo haibado madudo oina ba akoi punamak tausi akoi hinglingida iripa iramdam gidamakta thongna leina dingjel leina akoi kathopuga loina thabak tomina se haibasi ngasigi sengna ba thatil lage khini asidagi akoi gi athobasingi khubam moiriba chairau singna chida lepcharaga amukona lebak meyamda paujin bijari Hiang Thangda Leiba Kamakya Pyamton College Tasu College Asigi History Department Amadi Aikakna Sinduna Patriots Day ge thauram pangthokre Hidden from History Remembering the Using Heroes of Manipur haiba thimda pangthokpa tharom aduda Justice Committee on Anglo-Manipur War 1891 Martyrs and Freedom Fighter Kangleipaki Chairman Yumnamcha Dilukumar College ki Principal Dr. W Nimai Amadi History Department ki Assistant Professor M.S. Ahmed Yauna Oza Amadi Mahiroi Kayana Saruk Yaki Tharom aduda laikhidraba athoba singi photo da lei katpagi makthakta minute ama 2 minute leptuna ikai khumnaba utki Tharom aduda Saruk Yaki ba singda Yumnamcha Dilip Kumar na Patriots Day pangthokpagi mathau taba amadi masina ngasigi aikhoigi khunaida piriba pautak singi matangda wa ngangki Ireipak kidamak siba pamudana hayenggidamak tunggi mirosinggidamak thamoi cheshinaduna iramdambu ngaklamnasi haina
Armor of Manipur Organization na phongdorakli ngasi amogi head office ta pangthokiba 13 August Patriots Day gi thawanga mailena amogi vice chairman Enrita Devi na wafam asi phongdokhibani mahak na hai makeup thokpa thana lakpada aikhoi pumnamakpu makeup thokhan biramba athoba ipai pu singi mafamda ngamjaba haikat lekat tamjaduna ikai khumnabagi tharam asi pangthokpani iramdamgi mipum khuding amadi tungnam chata aikhoi gi ipa ipu singi thauna lingjana malem sinba thungna mikha ponba pamde haiba taklambani Kaibung taraba iramdam ase amukta di punsin bira uhaina toina lauramba athoba singi apamba kaya sing adu hingduna lehawriba aikoi khuding makna amata oina punsin duna ima leibak asibu momoi minok tamhannaba aikoi ge thodang yaminarasi mamal yamlaba matik magunta nan yomlaba numit asina lakpada thamoi gi oiba nungsinabagi mari adu chesinna thaminaduna irepagi damak shiba pamudana hayengi damak tungi mirwal gi damak iramdambo ngaklam lasi haiki Residential School ama oriba Wisdom Foundation Khangangbok nasu chama kontram doirak suba Patriots Day ge thoram ngasi khangmokta leiba school asige holda pangthoki mapong oiba thoram oina school asige principal Laisram Soba School Management Committee ge vice chairman KS Subol amadi founder L Bandana Devina Lucingduna oja sing amadi mahiroi singna Lising amaga chanipan manifutara mathoigi Anglo Manipur wada thawaina pontha pi khraba athoba Yubara Secondary amadi Thangal General gi mafamda lei amadi Mirakatuna ikai khumnaba utki mahiroi singnasu leibak ningba ishai saideng amadi drama na chungba kaya utki amadi changdamnaki Moria Police Station gi OC Salahuddin na luchingba timna Indo-Myanmar Friendship Gate No. 2 Police Station mamang amadi Moria Hospital taba lambi singda ngasi paksanna amot akai sing sit sengbagi thabak chathakre haidi hariba sit sengbagi thabak asi 13 August Statehood Day ga mari lenana chathakibani haidi matang asida nunthagi paw sanok sabalo shinjari mieng tabiri basingbu amokana khurumjari